Security force tawan mafam singda sathakhiba thiba humgi thabakta lalhuba luf amagi keder ama fare adu atopa thogdok amadana sana lalonba ama sana bar kunna fat pangamle hairi thogdok singa si matang na phangba pawgi matung inadi tha asi tareta special police commando unit khabai soi timna kongba area da thiba humgi thabak sathabada lalhuba luf amagi lanmi ama fagat pangamle hairi faraba lanmi adu yemeng singam kham dorenro elais mutnai da basahi ni phuga mapal apokpa polo kawi andro unambo lekai degini mahak lalhuba luf aduda kumja 2007 da lalhuba luf aduda yawbane Myanmar gi mafam amada tha ahungge basic military training phanglaba matung mahak hojik lieutenant gi thakta leibane mahak ki army number na 2159 haiba khangma ngamle hairi farba mioi adu irenbung police station da makha taba wahang pahong chathanabi da mak kushin nakre hairi serek asidanga nungthil lupa kor ahum nong yamal oigadaba sanaga konana Manipur masa ama Guwahati railway station dagi government railway police kamuna fare hairi tongan ma gold biscuit kunge konana farba mioi adu gi maming Sharif Alam kawe mahak Manipur dagi ne hairi faraba sana sing adu saurang la kg 3 gram sanirom lumme hairi mahak ki mathakta hojik akan ma wahang pahong chathabi thabak chathari haina su paw osna makha tari